ꯃꯌꯥꯝꯗ ꯌꯦꯡꯉꯂꯒꯦ ꯆꯤꯡꯗ ꯈꯣꯡꯕꯗꯣ ꯄꯩ ꯇꯣꯡꯉꯦꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯣꯝꯗ ꯎꯁꯦ ꯄꯥꯏ 실내시네. 실내시네 봐. 맞네. 이제 너예요. Bagus sih amum nih udah. Kenapa nih? Sini. Berapa? Ya. Amum. Mana ada macam apa? Misal apa? Tengok ya. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯀꯣꯡꯕ ꯃꯔꯨ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯖꯔꯨꯒꯦ ꯇꯧꯖꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯃꯤꯟꯅꯔꯤ ꯆꯠꯃꯤꯟꯅꯔꯤꯕ ꯇꯤꯝꯁꯦ ꯑꯩꯒ ꯍꯥꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯊꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯕꯣꯏ ꯍꯥꯏꯔ ꯈꯪꯅꯩ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯣꯝꯒꯤꯁꯤꯅ ꯑꯩꯈꯣꯏ ꯒꯣꯒꯣ ꯑꯗ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯃꯣꯃꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯒ ꯁꯨꯝ ꯂꯣꯏꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯁꯦꯝꯖꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅꯁꯨ ꯄꯥꯛ ꯆꯠꯄ ꯉꯝꯅꯗꯕ ꯃꯐꯝ ꯈꯔ ꯁꯨꯝ ꯈꯜꯂꯒ ꯌꯧꯖꯒꯦ ꯇꯧꯖꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯎ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯌꯥꯝꯅ ꯈꯔ ꯑꯗꯨꯝ ꯍꯟꯗꯛ ꯏꯔꯥꯡ ꯅꯨꯡ ꯊꯣꯛꯅꯕꯗꯤ ꯈꯪꯅꯈ꯭ꯔꯦ ꯑꯗꯣ ꯃꯃꯥꯡꯗ ꯎ ꯑꯃꯒ ꯍꯧꯔꯝꯃꯦ ꯎ ꯑꯅꯤꯅꯦ ꯄꯨꯂꯞꯅ ꯍꯧꯔꯝꯕꯁꯦ ꯍꯧꯖꯤꯛ ꯍꯧꯔꯤꯁꯤꯅ ꯎ ꯑꯃꯇꯪ ꯉꯥꯏꯔꯦ ꯑꯍꯥꯟꯕ ꯍꯧꯔꯝꯕ ꯎꯁꯦ ꯃꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯎ ꯀꯛꯈꯤꯕ ꯃꯤ ꯑꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏ ꯃꯗꯨꯒꯤ ꯆꯍꯤꯗꯨꯗ ꯑꯗꯨꯝ ꯂꯩꯈꯤꯗꯕꯅꯦꯅ ꯍꯥꯏ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯈꯔ ꯑꯆꯧꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯑꯦ ꯍꯥꯏ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯎ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯦꯝꯍꯧꯔꯤꯕ ꯎꯁꯦ ꯃꯁꯤ ꯑꯃꯨꯛ ꯌꯥꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯦ ꯃꯈꯣꯡꯁꯤ ꯁꯨꯅꯕ ꯃꯔꯥ ꯂꯣꯏ ꯁꯨꯅꯕ ꯀꯛꯑꯝꯃꯦ ꯍꯥꯏꯕꯅꯤ ꯇꯞꯅ ꯇꯨꯔꯛꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯅ ꯁꯨꯝ ꯂꯨꯝꯅ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯤꯜ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯦ ꯄꯣꯏꯔꯩ ꯏꯊꯤꯕ ꯂꯨꯞ ꯑꯅ ꯃꯈꯣꯏ ꯂꯨꯞꯁꯤꯅ ꯌꯥꯝ ꯀꯟꯅ ꯁꯦꯟꯅꯖꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯥꯁꯤदा ꯁꯟꯊꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯞꯆꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯇꯧꯁꯤꯜꯂꯒ ꯀꯛꯈꯤꯕ ꯖꯒꯥꯁꯦ ꯑꯗꯨꯗꯤ ꯃꯔꯥ ꯊꯣꯛꯇꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯎꯁꯦ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯅꯤ ꯎ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯅꯕꯤꯗ ꯃꯩꯇꯩꯒꯤꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯃꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ ꯍꯥꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯃꯊꯛ ꯌꯧꯔꯒ ꯑꯩꯈꯣꯏ ꯊꯦꯡꯕ ꯌꯥꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄꯒꯨꯝꯕ ꯇꯧꯕ꯭ꯔꯥ ꯎꯒꯨꯝꯕ ꯄꯨꯈ꯭ꯔꯤ ꯂꯩ ꯑꯗꯨ ꯃꯈꯣꯏꯅ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯕ ꯅꯠꯇꯦ ꯂꯥꯏꯁꯨ ꯂꯣꯏꯅ ꯂꯩ ꯂꯣꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯊꯛ ꯌꯧꯅ ꯆꯠꯀꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯕ ꯉꯝꯃꯒꯗꯤ ꯀꯩꯅꯣꯒꯤꯗꯨꯅ ꯑꯣꯖꯥ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏ ꯎ ꯂꯩꯕ ꯖꯒꯥꯗꯣ ꯑꯗꯨꯕꯨꯛꯇꯪ ꯌꯧꯁꯟꯒꯦꯅ ꯇꯧꯕꯅꯤ ꯎ ꯂꯩꯕ ꯖꯒꯥꯗꯨꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯣ ꯄꯨꯡꯈꯥꯏꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯪꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯀꯥꯒꯗꯕꯅꯤ ꯑꯗꯨꯒ ꯃꯊꯛꯇꯗꯤ ꯀꯩꯀꯩ ꯂꯩꯒꯦ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯏꯀꯣꯟ ꯄꯨꯈ꯭ꯔꯤ ꯂꯩ ꯑꯗꯒꯤ ꯃꯊꯨꯝ ꯁꯪ ꯑꯅꯤ ꯂꯩ ꯑꯣ ꯄꯨꯔꯥ ꯂꯩꯐꯝ ꯄꯤꯛꯊꯜꯂꯦ
ꯑꯗꯨ ꯂꯩ ꯂꯥꯏꯐꯝꯗꯨꯗꯤ ꯎꯗꯨꯗꯒꯤ ꯀꯌꯥꯃꯨꯛ ꯆꯠꯄꯖꯥꯠꯅꯣ ꯎꯗꯨꯗꯒꯤ ꯍꯧꯖꯤꯛ ꯀꯥꯕꯗ ꯎ ꯌꯧꯕꯁꯤ ꯇꯪꯈꯥꯏ ꯆꯠꯂꯦ ꯎꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯏꯐꯝꯗꯨꯁꯨ ꯇꯪꯈꯥꯏ ꯋꯥꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯀꯣꯝ ꯂꯩꯗꯣ ꯀꯩꯅꯣꯒꯤ ꯀꯣꯡ ꯃꯔꯨꯒꯤ ꯍꯧꯔꯛꯐꯝꯗꯣ ꯑꯣꯏꯗꯣꯏꯔꯥ ꯏꯁꯤꯡ ꯍꯧꯔꯛꯐꯝꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯀꯣꯝ ꯏꯁꯤꯡ ꯂꯩꯕꯗꯣ मागे हे हरफोन सुमायनो सेलिबो इसिंमोनखि नाते अदु हरफोन हे थांनानै लैबो पो सुमायनो सेलगा फे नाखम होइदा पुखि ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯖꯥ ꯄꯨꯈ꯭ꯔꯤꯗꯨꯗ ꯁꯣꯛꯄ ꯈꯣꯠꯄ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯀꯣ पुकाइदे पुखिदुदा हाना इरु थादेमो इरु जरो लाखंगना कोना ning संगला खरमो नि लैरमो ꯍꯣꯏ ꯂꯥꯏꯐꯝꯗꯨꯅ ꯃꯊꯛꯀꯤꯗꯨꯅꯦꯕꯀꯣ ꯃꯤ ꯂꯩꯔꯝꯃꯣ ꯑꯣꯖꯥꯗꯣ ꯑꯩꯈꯣꯏꯅ ꯎꯗꯨ ꯊꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯁꯨꯝ ꯊꯦꯡꯕ ꯈꯣꯠꯄ ꯂꯥꯏꯕꯛ ꯅꯨꯡ ꯀꯠꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯩꯗ ꯎꯗꯨ ꯃꯔꯥ ꯀꯛꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗꯨ ꯈꯨꯗꯣꯡꯊꯤꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯍꯣꯏ ꯆꯦꯛꯁꯤꯟꯅ ꯍꯣꯏ ꯆꯦꯛꯁꯤꯟꯅ ꯆꯪꯕ ꯍꯥꯏꯕꯗꯤ ꯎꯗꯨ ꯃꯔꯥ ꯀꯛꯇ꯭ꯔꯤꯉꯩꯗ ꯑꯣꯏꯔꯒꯗꯤ ꯐꯕ ꯑꯗꯣ ꯃꯔꯥ ꯀꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯅꯣ ꯀꯩꯅꯣ ꯈꯪꯗꯕꯅꯤꯅ ꯍꯦꯛ ꯈꯨꯗꯣꯡꯊꯤꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯆꯪ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯣꯠ ꯆꯪꯖꯔꯨꯒꯦ ꯀꯩꯀꯩ ꯂꯩꯀꯥꯏꯗꯩꯅꯣ ꯁꯤꯡꯖꯃꯩꯗꯤ ꯉꯥꯛꯇꯅꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯝꯇ ꯀꯥꯔꯨꯈꯤꯒꯦ ꯌꯥꯏ ꯐꯖꯅ ꯌꯥꯏ ꯐꯖꯅ ꯆꯤꯔꯤꯛ ꯂꯨꯈꯨꯝ ꯃꯌꯥꯏꯗ ꯂꯩ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯤꯖꯥꯎ ꯇꯥꯕꯤ ꯊꯦꯜ ꯍꯤ ꯃꯆꯥ ꯇꯥꯕꯤ ꯊꯦꯜ ꯈꯣꯡꯕ ꯏꯆꯤꯟ ꯏꯔꯣꯡ ꯇꯝꯄꯥꯛꯂꯧ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯄꯨꯟꯕ ꯁꯦꯝꯒꯠꯂꯨ ꯃꯈꯥꯗ ꯍꯥꯏꯔꯤꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯦꯡꯕ ꯂꯥꯏꯐꯝ ꯁꯥꯐꯣꯡꯕꯤꯔꯛꯂꯦ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯅ ꯂꯨ ꯅꯥꯟꯕ ꯈꯛꯇ ꯅꯠꯇꯅ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯑꯍꯛꯄ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯍꯜꯂꯁꯤ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤꯁꯦ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯌꯦꯡꯉꯁꯤ ꯎꯗꯨꯕꯨꯗꯤ ꯄꯋꯥꯡ ꯋꯥꯡꯗ꯭ꯔꯦ ꯍꯥꯏ ꯄꯋꯥꯡ ꯋꯥꯡꯗ꯭ꯔꯦ ꯍꯥꯏ ꯈꯪꯗꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒꯦ ꯆꯤꯡꯗ ꯈꯣꯡꯕꯗꯣ ꯄꯩꯉꯦ ꯇꯣꯡꯉꯦꯗ ꯀꯩꯅꯣ ꯌꯥꯔꯦ ꯂꯥꯟꯊꯣꯛꯑꯔꯣ ꯄꯥꯏꯒꯤ ꯃꯥꯟꯇ ꯗꯃꯥ ꯇꯣꯡꯉꯦ ꯍꯥꯏꯕꯅꯦ ꯀꯟꯈꯤꯅꯨꯅꯦ ꯄꯨꯂꯞ ꯄꯥꯏꯈꯤꯗꯨꯅ ꯃꯣꯏꯗꯤ ꯂꯦꯡꯉꯣꯏ ꯀꯨꯁꯨ ꯇꯧꯋꯦ ꯑꯗꯨ ꯂꯩ ꯅꯤꯛꯄ ꯅꯤꯎ ꯅꯪꯒꯤ ꯑꯗꯨꯝꯕ ꯅꯥꯄꯤ ꯄꯨꯗꯩ ꯆꯥꯔꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯆꯤꯡꯗ ꯄꯥꯏꯁꯨ ꯍꯅꯤꯡ ꯅꯣꯡꯅꯥ ꯑꯩꯈꯣꯏꯔꯣꯝꯗꯅ ꯉꯥꯡꯉꯤꯀꯣ ꯎ ꯂꯣꯏꯅꯃꯛꯅꯦ ꯈꯣꯡꯉꯤꯁꯦ ꯑꯁ ꯎꯔꯦ ꯉꯁꯤꯗꯤ ꯀꯔꯤ ꯎꯔꯦ ꯄꯥꯏꯒꯦ ꯃꯌꯥꯝ 아래 우시도 우라 아들 우시네 우브라 뭐야 그 와리네 레이즈네 봐 ꯃꯌꯥꯝ ꯆꯤꯡ ꯀꯥꯁꯦ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯆꯤꯡꯅ ꯀꯣꯏꯅꯕꯨꯗꯤ ꯀꯣꯏꯁꯜꯂꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯝꯄꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯆꯤꯡ ꯀꯌꯥ ꯀꯥꯟꯅꯗꯦꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯀꯥꯊꯣꯛꯄꯁꯤꯁꯨ ꯌꯥꯝ ꯐꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯂꯥꯏꯐꯝꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯔ ꯌꯧꯁꯟꯁꯦ ꯍꯛꯆꯥꯡꯒꯤꯁꯨ ꯑꯗꯨꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯍꯨꯃꯥꯡ ꯂꯧꯊꯣꯛꯄ ꯑꯣꯏꯅ ꯑꯅꯤ ꯑꯃꯅ ꯁꯤ ꯃꯅꯤꯡꯗ ꯂꯩ ꯑꯗꯣ ꯑꯃꯅ ꯃꯈꯥꯗ ꯂꯩꯔꯤ
mi yamma kaaba nuwaigdabani amani kaabdi khadum wani ching kaaba ngamni ko na loi du yenge pai la songa uje pai đi cái nữa yau diau re silai ude kutin run nungai tre silai re apoi changa ba alai sine silai sine silai re umo simlang thare wow an chen dai wa ba ko ni si yo de một hội chứ một con gì qua giờ đấy nice Wait, phao nó, cái giống như phao nó, nhìn cho nó tháo cái, nhưng mà vậy cô giờ sẽ amuam này rồi, cái la bên này, gì vậy, nó thích ra, thế, la amuam mình là ở trong mặt là vậy, mình sẽ là vậy, thích đâu không phải làm này, đâu không làm, tôi nhìn phát từ đấy lấy cho nó vậy cứ amuam rồi. Nó cũng cái này nó không lâu này. Alo. Sao tôi gì? Vì nó cái này. Xin đâu ai thu thì cái gì cái gì mà này. Ngon đó, đừng ăn ba, nó trở lại này. Thật rồi. Nó cũng không phải. Không phải gì, nó lấy nó ăn cho cái thằng gì. Sao anh tôi cái bò? Làm ngay đấy, in nó mà hao lên đấy. Xin cho bên ngoài đó. Mày làm cái Kongba Maru lại phong độ dọc dưới đấy. Một xem lo hay không đấy quá. Phải làm Maru cái được nhé. Lấy nó sơ được rồi. Mà nung đi xin nhé. Làm phải giờ bay tới Semai na ani phang how rom have kon Marathi have an Bây giờ thì mới là cái tàu này uống cái sò của nó cái nó cũng mới ta tôi cái gì kỳ này như thế đây này họ sẽ cứ lấy tay chân rồi xong đó cái nó hen vào cái như cái nó man rồi nó thôm nó hàng rồi như gì làm phát tao ăn được cái ua se khoi an thalap me ha ba thom sing na khoi bora na thajal ga than ni pei na mak tom me de pula pula on pa som su la de ni som khong som su la
ꯂꯥꯏꯌꯣꯔꯤꯕ ꯎꯖꯥꯎꯅꯤ ꯎꯖꯥꯎꯔꯦꯟꯅꯤ ꯀꯦꯟꯗꯜ ꯑꯝꯇ ꯀꯠꯂꯝꯒꯦ ꯃꯩꯔꯥ ꯀꯠꯂꯝꯒꯦ ꯁꯤꯗ ꯕꯣꯔꯥꯅ ꯀꯨꯞꯁꯜꯂꯤꯕꯁꯤꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯤꯅ ꯁꯨꯝ ꯀꯛꯊꯠꯂꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨꯅꯤ ꯁꯤꯒꯤꯁꯦ ꯕꯣꯔꯥꯅ ꯈꯨꯝꯖꯜꯂꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯥꯔ ꯅꯨꯡ ꯁꯟꯊꯤ ꯅꯨꯡ ꯍꯥꯞꯆꯜꯂꯒ ꯃꯔꯥ ꯆꯣꯡꯊꯣꯛꯍꯟꯕ ꯃꯔꯥꯁꯦ ꯃꯔꯥ ꯆꯣꯡꯉꯦ ꯃꯔꯥꯁꯦ ꯌꯦꯡꯉꯅꯤ ꯁꯤ ꯃꯔꯥꯁꯤꯁꯨ ꯃꯔꯥ ꯆꯣꯡꯉꯦ ꯐꯥꯜꯀꯟꯁꯤ ꯌꯧꯔꯦ ꯈꯪꯍꯟꯖꯕ ꯑꯟꯇꯤꯀꯣꯡ ꯃꯔꯨ ꯁꯤꯗꯕꯒꯤ ꯁꯥꯌꯣꯜ ꯂꯥꯡꯒꯣꯟꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯊꯨꯡ ꯂꯩꯅꯥꯁꯨ ꯀꯣꯛꯆꯕꯇ ꯅꯠꯇꯅ ꯃꯤꯡꯆꯠ ꯃꯤꯊꯣꯏꯕꯁꯨ ꯐꯪꯂꯛꯐꯝ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦ ꯑꯣꯏꯔꯤꯕ ꯏꯀꯣꯝꯁꯤꯗ ꯆꯔꯩ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯏꯔꯨ ꯁꯥꯗꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯊꯨꯡ ꯂꯩꯅꯥ ꯄꯛꯀꯅꯤ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯏꯔꯨ ꯁꯥꯊꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯏꯊꯨꯡ ꯂꯩꯅꯥ ꯄꯛꯑꯦ ꯍꯥꯏꯕ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯒꯅꯦ ꯁꯤꯗ ꯏꯔꯨꯖꯒꯦ ꯍꯥꯏꯇꯥꯔꯁꯨ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯁꯤ ꯏꯀꯣꯝꯁꯦ ꯑꯟꯇꯤꯀꯣꯡ ꯃꯔꯨ ꯁꯤꯗꯕꯒꯤ ꯁꯥꯌꯣꯜ ꯂꯥꯡꯒꯣꯟꯐꯝ ꯑꯣꯏꯔꯤꯕ ꯍꯥꯏꯅ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯅꯤ ꯁꯤꯗ ꯁꯥꯏꯟꯕꯣꯔꯗ ꯁꯨꯝ ꯌꯦꯡꯁꯤ ꯀꯣꯡꯕ ꯃꯔꯨ ꯏꯀꯣꯝꯗ ꯍꯥꯟꯅ ꯆꯦꯡꯂꯩ ꯃꯩꯔꯥ ꯃꯤꯀꯨꯞ ꯑꯀꯠꯁꯦꯟ ꯌꯥꯎꯅ ꯏꯃꯥ ꯏꯄꯥ ꯂꯥꯏ ꯇꯥꯏꯅꯕꯤꯌꯨ ꯑꯗꯨꯒ ꯏꯔꯨ ꯁꯥꯇꯦꯡꯕꯤꯌꯨ ꯐꯤꯒꯪ ꯍꯣꯡꯂꯒ ꯐꯨꯔꯥ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯑꯅꯤꯡꯕ ꯊꯧꯒꯥꯏꯕꯤꯌꯨ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯒꯤ ꯃꯔꯝꯗ ꯑꯆꯝꯕ ꯋꯥꯔꯤꯁꯤꯡ ꯂꯥꯏꯒꯤ ꯊꯧꯒꯟ ꯂꯣꯏꯗ ꯇꯥꯟꯅꯕꯤꯌꯨ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯂꯥꯏꯊꯧꯁꯤꯡ ꯍꯥꯏꯕ ꯐꯤꯒꯪ ꯍꯣꯡꯂꯒ ꯐꯨꯔꯥ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯑꯅꯤꯡꯕ ꯊꯧꯒꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯏꯔꯨ ꯁꯥꯊꯦꯡꯕ ꯂꯣꯏꯔꯒ ꯐꯤꯒꯪ ꯍꯣꯡꯗꯣꯛꯑꯒ ꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕ ꯂꯝꯕꯤ ꯑꯣꯟꯅꯗꯅ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯔꯨꯔꯦ ꯑꯗꯨꯅ ꯐꯖꯅ ꯑꯁ ꯃꯔꯨ ꯑꯣꯏꯅ ꯆꯤꯡ ꯀꯥꯕ ꯑꯣꯏꯅ ꯐꯖꯅ ꯀꯥꯔꯦꯕꯀꯣ ꯀꯣꯡ ꯃꯔꯨ ꯆꯤꯡ ꯐꯖꯅ ꯀꯥꯔꯦ